PR thamagadi PR thambagi niyom chap chabasu tawbi yo aduga PR thamisi state ki interest ta thamibra kari gidamakta no haibadusu aikoi center na yamna sincere oibam change aduga state ta leiriba BJP ki leiriba luchingba mayam se masi punamuksi keno tawgodabneba aduna aina loisanjarakpada assembly session phamdrabanina Manipur da leiriba akoi BJP ki leader sing se masina ne center da akoi mokoi gi makok thongba luching basing da phajana haire haraga state ki sotha horaga daba sotha da na leiraba se masidagi hena sotha horaga daba mayam se masigi da makta takna na ba makoi gi luching bagi phammunaba moi leadership crisis to da focus tawbagi saruk pudine economy gi matang masi Manipur gi praja miyam na wanariba matang se masi assembly session sida khana nei na hogdrabni na oja bi mol na MP da P gi ba speech da gi thama ine hainingira khangde oja tomcha gi logic se adom da chatlaga di leibak shanti sunglai leiraroi leibak sida waroi sin purak na nabagi kaino tawba sungam ngamaroi akhoi di hana dai su haijabadune ba nakal ani makta illegal arms possess tawriba mayam se aidi hanjan jo hai gini ba haiga su lae ba akoi party na dum su hairi ba oja bimol na parliament da haibadu di arm group militant group haibane ba ase masi phajana disarm to 100 di yaroi haibane ba masi phajana control to di yaroi haibane ba aikoi na amuk madu amuk ngasi hallaga su hairi ba illegal arms possess tawriba mayam se from both hills and valley ani dagi disarm to haibase masi clear stand neba adu haibagi damaktabu PR thamakpa oigadra haisineba ai masidi praja miyamna decide tawrasanoba adu ngasi phauda BJP na tawraiba mayam se public ki aspiration se masigi against ngaktane tawraiba mayam se public ki will the amat chatte ngasi BJP sarkar sina tawri mayam se hujik so yengo pura completely divided oiraba leibak se Moina PR tham e haidana akoi si sandai na bangam doribra akoi si hujik susan na bangam doribra ata yengo ba lamba phang ba yeng se ba amtang atu jingjal la yeng se ba aina ngasai haijagi badune hujik PR la e haidana akoi se Imphal to Dimapur chatpa ngamgadra PR la e haidana Imphal to More chatpa ngamgadra PR la e haidana Imphal to Churachandpur chatpa ngamgadra sibai chatpadu nate ko haise public micham praja icham chamna chachabase masi chatpa yagadra sine sigi movement si yadragadi noigi PR la kera kaidogera madugi effectiveness madu implement tawbagi kana basi kari no noigi BJP manungi crisis to solve tawna bagi miyam da mitrang tawba adugumba miyam da jadu tawba haijan bi party BJP ge moi adugumba moi manungi leadership khanba loidingai marak phauge Sandai na ba yana ba miyam si utchai raga thamba yana na ba adugumba wrong policy amane Manipur da PR thami si haibase ai lo pangim da lak chage hauzik se president's rule larikan manung ni dubo 13 da president's rule tham khraba matung da ngasi faw da habitare government of India gi maike digi hauzik faw gi oina makhada step lokholapagi pause hoi leitri adubo ano masina athuba matam da khogi anoba government am semakani habigi thajaba se leibirana jagana asum president's rule sedum thamba kan da khogi leigadori bra haba question sine usi live se daba kim kamai thamininge koina mamang da khitang hangal laga yeng sabada 2023 gi May gi tang kunmapan khoi Union Home Minister Amit Shahana Manipur da mahaki numit humni gi khongchatta leiramaga peace athuba matam da purakani haidana mahakna assure tawrambane Manipur praja miyam da aduga mahakna numit kharni gi matung da lakani haidana tongan ba mafam gi matung ina tongan be statement pirammane numit kyani gi matung da Manipur da lakani haibadu su mafam tongan bagi matung inna tarik su loina khenagi smain tawdana ekhoi from top to bottom BJP gi lairiba both at the center and the state makhoi gi leaders sina koi handak Manipur gi crisis sida yengiba mityeng amasung makhoi na pidiba statement sing amasung makhoi na tawriba commitment sing loina hollow oiba oidaba ngta oiba Manipur prajada yamna chauna minamba gi statement oiba adugumba ama oi adu Union Home Minister Amit Shahana hairamba peace yam athuba matam da hanjal halakani haibado kari changes lakhige Manipur da number 1 ardai hauram ne adagi amuk
असुक कुइबा मतम से कनामता लागते बीजेपी की अदो हंदक संबित पत्रा ना 7 days visit सिदा यामना सांगना कोई मोइगी संबित पत्रा ना मणिपुर दा लाअंबसे मसी अकोइना हंगदब वहंग से मणिपुर की दमकता लाइबा खोंगचतला मणिपुर प्रजा मियाम की मायोकनरिबा अवाब मयाम से मसी कोकननबगी दमकता कोई वारोइसिन पुरकननबा मकोइगी स्टेट सिदा लेरिबा बीजेपी सरकार सिगा अकोइ कनो तौननबा लाखिबा खोंगचतला हाइबसिने मदो मणिपुर प्रजा की दमकतसु ओरमद्रे मणिपुर की इंटरेस्टसु ओरमद्रे मोइगी स्टेट सिदा लेरिबा बीजेपी हाइरिबा पार्टी सिगी मनुंगी इंटरनल क्राइसिस मोइगी इनफाइटिंग से मसी सॉल्व तौननबा मसीगी चरांगनब थोरकपसे बीजेपी मसेन की मोइ उंखतनब मयाम से मसीना सरकार क्रेक चलप तारे हाइबा मखोगी अदुगुंबा पाखतपदगी मधु संधाइननबा वातेमननबा लापा खोंगचत ओइरमेबा अदु तारदि अखोइना येंनिंगिसे अखोइना हंगनिंगिसे बीजेपी दा प्रजाना सरकार सिदा थाजबा थंबा और थमदबदि तोखरोबा लैंगाक सिगी लुचिंगबनेना लैरिबा एमएलए मिनिस्टर ओइसनु अदगी एक सीएम बु ओइसनु मा लोइना कॉन्फिडेंस से अखोइना ओपोजिशन पार्टी ना बीजेपी दा कॉन्फिडेंस लेबा और लेतबदुदी अनदर स्टोरी अमा ओइहनग्रसेबा अदुबो मरु ओइदि कइनो he lost the confidence of his own party ne masamaki party na thajaba thamaktraba adugumba सुमाइना नाक पाक तानरबा अदुगुंबा पॉलिटिकल पार्टी अमना लैबाक से कमाइना अखोई तंगदु लैताबा मरा चेतपा इन तप्पा नुसी चानबा खुनाय अमा सेमगत सागतपदा माइ ओनजनबा कोक थादबा ngamamdoinोबा ओके असिगुंबसे अदुना प्रेसिडेंट रूल से मियामनसु हेना खंगबिरे सुंलै लैत्रसु याबा सुंथम थमद्रसु याबा टाइमिंग सिदा नमफुदा बीजेपी ना लौतूनरग तौबा मानबा स्टेट की बीजेपी न लौतूनरग सेंटर दा कोई हाइजल लगा थमनबा मानबा अदुगुंबा मूव्स अमा मानबा नेबा कोइनि अदगी कॉन्स्टिट्यूशनल क्राइसिस सुंगै लैतना नमफुदा कॉन्स्टिट्यूशनल क्राइसिस लेहनबा मालगा अदुगी फॉर्म दो तारकनबा मकोई मसा मतोमदना सिनजरगा सुमाइना लैबाक सिदा शांति पुबिरओ हाइदना प्रजा मियाम जिना लेप लेतना ngasi मे की 2023 की मे दगी हायरक पसिना ngasi फावबा चाही अनि फाजल अबसिदा हायरग लाइबनेबा ओके पीस एंड नॉर्मलसी रेस्टोर तौननब होटनबियो हाइदना सेंटर की लुचिंगबा सिंगदा स्टेट की बीजेपी लुचिंगबा लेंगा की मफमदा रिक्वेस्ट तौदना डिमांड तौदना प्रेशर तौदना लाआगा पीआर की खुदोल ओइना थमजन बिरिनेबा प्रेसिडेंट रूल ओइना इंपोज तौसन बिरेइनेबा सिसु थमोइदबा टाइमिंग दा अदो थमगे हायरगदि ऑलरेडी हानना मकोइना अक्ता हातोकनदना मई चाकतना अकोइ दोकि मतिक लुरबा टाइमिंग कया दुगी तंक कया कया सीरीज ऑफ इंसिडेंट थोकरे मदुगी मतमदुदा अकोइ ऑलरेडी कनो तौरम बयादब्राबा हौजिक तौरिबसे लैबाक सिगी इरांग सि सॉल्व तौननबा पीआर थमिब्रा नत्रगना अकोइ मोगी बीजेपी मनुगी इंटरनल क्राइसिस से लीडरशिप क्राइसिस से मोगी लीडरशिप मुन्नबसे मसी कनो मिया ममांगदा इकाइब नंगबसिदगी सेव तौननबा मोगी सी याम एम्ब्रेसिंग ओइबा सिगुंबा मोगी मनुंगदा थोइबा प्रॉब्लम से मसीदगी मकोइ खितंग दोरसु सेव तौजनबा हाइदना मकोइना प्लॉट तौरे हारगा थवोइना सिलक्पा अदुगुंबा स्टेप बाय स्टेप लाअनबा थवोंग अमा माले हाइदना कोइ कांग्रेस पार्टी ना लौवेबा अदगी सिदैदा मोइना कनो तौरिसे मणिपुर प्रजा मियामना वारिबसे अमता उदे sufferings of the people of the entire state of Manipur se completely neglected by BJP government. Center sungai, state sumangai. Se moi da darkar ori se moi na focus tawri se chumri moi na yengi se moi power paina na ba sarkar paina na ba amasung moi gi mingchat soktana na ba hotna ba mingchat ti already thidana BJP mu Manipur state sida अमसुंग इंडिया एज अ होल ओइना हनकी बीजेपी सरकार सिमु मसिदे हेना मिंचा थीनंगाइ दि लेत्रेना अदु थोइबा थौदो वाथोक पुनमक्से कुपसनब याननबा मखोइना सुमाइना एकता तोंगान तोंगान बा लालोंग कया अमा फजदबा लुजदबा
policy kaya ama season na re harga yamna unconstitutional oiba yam unethical oiba siguma moves mayam se lokhat le harga moina constitution na piriba provision mayam se completely violate tawre harkanda kham theng na wara ba leibak sida amko amuk onjhal laga hena awaba piba haiba se masi manipur praja miyam na su khangning ngani aikoi congress party na su khangninge bjp gi kari tongjaba makoi gi kari hidden agenda leibagi no haiba se ai sumain thamjage round Okay, I'm going to say Dabangim don't like Sergei Dabangim. Manipur se Hana the Gisona could get administrative se fail or a lakana Hena Harib administrative se delay to keep an Harib situations. I'm the worst of a situation and the lucky when I have a city to Mayam so Yanagadaboa for money ama Oigni as you can be a Khaled Duga Hosek Clariba Japanese resigned to Kramatunda president's role Tama Pasina Kugi Prasi Storakana Kuzi Lady Bani Manipur said Manipurgi Prezasing say Hosek Clariba government see adum deserve to rally better government ama deserve to have a question the music like is a viewers sing the giloko chaba question it dabang kim thambiyo conclusion remarks thambiyo koi ki leadership ki ama ki wari du de koi khangjadre adu di bjp gi oiba makoi gi tawjagadaba thabak ne adu bu sarkar matik chadre haibasidi masidi masana pop tajara bane ba matik chadaba dunabu chahi ani phajal aba irang si solve tawbangam dadana control tawbangam dadana asi bhaw sarkar amagi tawpham thopa mathau se tawbangam maktadana president rule la abane ba adoi tardi mathangi moina leadership ama sille haraga natragana any xyz amana kanana kari tawgadabano do moigi party manungda tawjaraga hena state sibo thongna leina nupa thokna guts leina lead tawbangam gadaba akoi yadabadi yade laladi lale haibangam gadaba micham praja miyamgi punsi lanthum phajana ngakpa sen mangam gadaba adugumba leader amadi darkar tadabrani masibo masidi masana tajaraba pot neba ado marak sidaida aina hainingba mana aikoi handaksi manipur gi marai bak lep kadaba manipur praja miyam gi laibak lep kadaba adugumba assembly session neba handaki phamna naba tawramibado ado adugumba yamna luraba yamna important oiba adugumba session do madu ki badagi cheliba bjp ki mla minister mayam se masi kamdo banu asine koina khangningi se leader ne di masana haijaba leader di oiningba power di pamba aduga mla minister di oiningaga assembly house manungda changba kiri se assembly session phamba kiri ba bjp gi mla minister singse masi aidi karamba mla minister no karamba legislator no hangninge ba ide ado kadai waida oiruge habino mogi mla minister do lairak khulakta adagi stage ta adai public meeting da public function da wa ngangna na ba mla minister oige hairi braba taseng na resolution lawgadaba leibaki maru oiraba wa kaya ama khana bham oiriba adugumba house adugi manungduda phamgadabagi thrak yalaga ngairaba adugumba mifamdo constitution gi wangbada completely akoi violate tawre harakanda madu thopchan gi base masida swaida akoi di kari leibano si hangningeba adagi koi hanagi honorable chief minister na governor da magi resignation tender tawba changbada akoi di kari wari sanagi bazatno haibisiso akoi di kari gumba kanda chingnadaba ngamakte ba kari gino hai taragadi madu changuraga hekta kaidobaino ba president rule kok lai se asigumba su akoi khananingai oibra na sum khanba hai tare adagi assembly phamdaba haibase ngasi khulngakpa amanasu political party bu oisno cso bu oisno misam praja bu oisno ima event bu oisno loina khulngakpa village volunteer gi nungsi bagi da makti di wari sari ba punamakto khulngakpa gi bu oiro leibaki irang sigi bu oiro relief camp ta ngasi chahi ani phajal aba asuki mati awaba mayok naraga leiriba mi lising humdra gi akoi praja miyam se makhoi gi da makta su natraga leibak sigi chawkha thaurangi oiraga su punamak sigi khanabam oiriba khanagadoriba resolution kya lawgadoriba madugi assembly phamhanda bhaiba se masina phamhandre harga somda leibak yam nungsiba leibak yam ningba sabasu yaroyeba yamna khulngakpagi khanba sab yaroyeba khulngakpagi yam khallagadi akoi honorable mla deputy clp leader sri k ranjit na haidibado private
member bill ama puthoknanaba mahakna sem saramibado madu punamaktu khanaramdana ekoi unanimously ekoi yanaba ama pure haraga adumain tawdana resolution ama lawramba taragadi kayam pharamgani koi manipur gi youth mayam sigi damakta madu punamaksi assembly do phamhalamdramnina madu punamak khanabham laitrabane parliament da budget session chathariba sigi state sigi oiba chahi semagi oiba manipur entire state sigi developmental project mayam amagi awa ana mayam gi laita laira mayam gi sigi khana naina naba aikoi gi lan sina maram oiraga manghangriba amanga ta thoaliba mayam lantum mangriba mayam adagi mioi kaya gi thawai mangriba mayam sigi compensate tawnanaba aikoi budget session sida aikoi state sida su manipur gi house sida khana naina re haraganda miyam sigi da maktana kari tawhangadage haidana adumaina economy gi ngasigi putharaba soktharaba economy sigi matang rasu khanagadabdo khanaba phangdre loina si kayamatik state sida chawna manghanbage soanbage haibase aduna punamakse akoi amuka I hanjanjabada akoi honorable Sri K Ranjit na haibibado kari haigi haibada center amasung state anigi BJP lengak na pullaga Manipur se manghan ta'annaba loisannanaba hotnarabra haibase adugi chingnaba leire haise haidi yungni moina tawriba thodong mayam sina masana adum laksaba tabaneba ado haiba mayam si yengo adagi hujik free movement gi ama hairo border da som da trade ki hangdok tore adu tawdore changthok tangsan ya handore ga haiba mayam se masai pangiba singdo ado akoina darkar oridi mogi trade nongdu nate huje lalol itik khangde aikoi hujik khange kari khange manipur manung sida manipur gi entire state sigi manung sida aikoi sinba thongna ining ikha tamna aki tujung poktana without any threat without any disturbances aikoi da adugumba fear psychosis amta leitabida aikoi se ining tamna chatpadune ba koi pami se hujik piar thamme nabu aikoi hujik kangpok pi chatluge ba michama mana sibaina chathok chasan yare haraga kari kana doriba moigi central paramilitary forces myam la iba sibai masen si chathok chasan nungaina na baraba aduna akoina hainingi bade PR la akanda karigumba changes kharasu la angadabne ba hairiba changes sing si ahan bada akoina expect tawjari se akoina kari karamba da focus tawhaningi ha matamda masi center da leiriba BJP gi luchingba singna tawgadabne ba free movement se state sigi manungda amta phajana hana tawhalloba free movement se masi Churachandpur da hana lambi da thingjalamba khochalamba do lokthokre chahi ani phara aba thingjalamba do lokthokre haraga akoina adomda yam harauba yadriyeba aikoi Churachandpur da hujik tek ta kaidana chatluba yarabra aikoi halakpa ngamgadra karimta thokta bida aikoi Churachandpur chatlaga halakpa yagadra sineba president rule lakraba matungda sibaina khurak hangdaba makai si imphal manungdadi valley manungdadi hujik sibai police commando IRB MR akta central force myam omjan laga gari macha am thorakpada sibai chama na round tawraga check tawri frisking tawrieba akta chatpham lakpham khangmana teba si asomda tawribra sigumba se asisu akoi masi center na monitor tawgadabneba strictly masi maintain tawhangadabneba adagi somda kaino tawriba myam se yengo PR hek impose tawrakpadagi valley dagi phagatliba law na yadaba adugumba mayam se phagatliba mioi si nongma kangde mi masing adukki matik yame khulai masing adukki matik yame tawriba valley da tawriba thabak se asom jing da su chap chana tawribra haibase masisu questionable oeba hana dagi hauna akoi singi mafamdana utup watup thangtup khara akoi gi wakak ukak khara phagatlaga topani somdana loina kaino tawni ado hawjik so ngasi nong makangdana phagatiba mayam se phano haiba nate makoina lona yadaba poto makoi mathawne tawjisanu ado law do apply tawragadi implement tawragadi both side ta akoi equal implementation tawbiyo haibne da koina haibde adu maina tawbiyo ba adu kandada aduga manipur manung sida PR la e haraga koina haraudrise noigi sarkar kannana ba noigi sarkar gi lekha taraba BJP sarkar gi izat mangraba mayam se masi face saving oinana ba PR thamjallaga matam lauraga ekoi moigi manungi BJP manungi yasanada ba charangna ba mayam se sandaina ba ngamnana ba gi matam lauraga adugi duration khara thambagi moongda PR thamjanna ba do adugi moongda su yaroeba
PR Tamagadi, PR Tambagi Nium of Sabaso Tobi Yo, Aduga, PR Tamisi State interest, Tamibra, Karigidamutano Hybaduso, Ekoi, Center Nayam, Sincere Webam Change, Aduga State, the Ladyba, BJP gate. Ladyba looking Bamiam say, Masi Punamusik and Otogo Dabaneva. Aduna, I don't know Sanjarapada. Assembly session Pamdrabanina, Manipur the Ladyba, Akoi BJP leadership share, Masinana. Center da ekoi mokogi makok thongba luching basing da phajana haire haraga state ki sotha horaga daba sotha dana leiraba se masidagi hena sotha horaga daba mayam se masigi da makta takna na ba makogi luching bagi phammuna ba moi leadership crisis to the focus to bagi saruk pudine economy gi matang masi manipur gi praja miyam na wanari ba matang se masi assembly session sida khana nei na hogdram ni na asomda kari karamba special arrangement to ba ya bage manipur gi da makta chahi tarakun tax exemption to hanba tax ka ki lobby daba manipur gi damakta adagi hena akoi sida state sida more investment to halakpa adagi special package ka pihalakpa kana gi damakta to deal with this complete collapse of economy due to the 2 years long crisis si mayam se kanona akoi state sida leiriba moigi so called leader ne hairiba BJP gi mayam sina zatlaga hairu gadamne ba adagi relief camp ta lay riba mayam se rehabilitation tawna na bagi damakta moi chapchaba ada kaino ta hogadam neba sida khana hodram ni na asiguma mayam se ai tawhaninge aduna sumaina makhoi gi ijat kana na bagi damakta manipur da PR thamjallaga makhoi gi irang party manungi BJP party manungi irang loisana na ba ngai marak sida PR thamba se masi yam ikai ni ngai ni constitution gi wang madane aduga masi yam laibak thiba amuk hanna BJP bo Manipur praja miyamna ngakpira roidaba adugumba itihas ta lehorogadaba koi chapter amane haidana isumain thamjage oza tomchana koi honorable Sri Ranjit na lokhaliba step si phajane appreciate tobi yam nungai koi ngakpagi damakta tobu mayam se adubu oza tomchana haibibada somda Sri Ranjit na tauriba thabaksiga asomda parliament da ngang sa iba mayam siga ani si contradictory oi haibagi ton nama yauri masi sengo odraga diam nungai roidaba asomda ngang sa iba parliament da khul ngakpagi tampak ta keno tauriba mayam sigi maram da ngang sa iba mayam duna adum adugi wahai du makna PR thamakpagi machakti adu da dum pung phagrabne haibase masi dagi hena chawba allegation se PR thama isi ojabi mol na MP da P gi ba speech dagi thama ine hainingira khangde oja tomcha gi logic se adom da chatlaga di leibak shanti sunglai leiraroi leibak sida waroi sin purakna nabagi kaino toba sungam ngamaroi akhoi di hana dai su haijabadune ba nakal ani makta illegal arms possess tawriba mayam se aidi hanjan jo hai gini ba hairaga sula eba koi party na dum so hairi eba oza bimol na parliament da haibadu di arm group militant group haibane ba ase masi phajana disarm to 100 di yaroi haibane ba masi phajana control to di yaroi haibane ba ai khoi na amuk madu amuk ngasi hallaga so hairi eba illegal arms possess tawriba mayam se from both hills and valley ani dagi disarm to haibase masi clear stand neba adu haibagi damaktabu PR thamakpa oigadra haisineba ai masidi praja miyamna decide tawrasanoba adu ngasi phauda BJP na tawraiba mayam se public ki aspiration se masigi against ta ngaktane tawraiba mayam se public ki will the amat chatte ngasi BJP sarkar sina tawri mayam se hujik so yengo pura completely divided oiraba leibak se Moina PR tham e haidana akoi si sandai na bangam doribra akoi si hujik susan na bangam doribra ata yengo ba lamba phangba yeng se ba amtang atu singhal la yeng se ba aina ngasai haijagi bedune hujik PR la e haidana akoi se Imphal to Dimapur chatpa ngamgadra PR la e haidana Imphal to More chatpa ngamgadra PR la e haidana Imphal to Churachandpur chatpa ngamgadra sibai chatpadu nate ko haise public micham praja icham na chachabase masi chatpa yagadra sine sigi movement si yadragadi noigi PR la kera kaidogera madugi effectiveness madu implement tawbagi kana basi kari no noigi BJP manungi crisis to solve tawna bagi miyam da mitrang tawba adugumba miyam da jadu tawba haijan bi party BJP ge moi adugumba
अदुगुंबा मोय मनुंगी लीडरशिप खनब लोइद्रिंगाई मरक फाउगे संदाइननबा यानबा मियामसि उच्चाइरगा थंबा याननबा अदुगुंबा रोंग पॉलिसी अमने मणिपुरदा प्यार थमिसि हाइबसे आई लोइसनजरपदा सुमाइन थमजगे अदुगा अरोइबा ओइना मणिपुरदा हुजिक आर्टिकल 19 to 21 आर्टिकल 355 आर्टिकल 356 आर्टिकल 163 आर्टिकल 167 सी मैम से मणिपुर की बीजेपी सरकार अमसुंग सेंटर द लैरिबा बीजेपी सरकार से बीजेपी सरकार श्री बीरेन लुचिंगंबा बीजेपी सरकार अमसुंग श्री मोदी जी ना लुचिंगंबा सरकार अनी सिना पुल्लगा मणिपुर प्रजा मियामदा आर्टिकल 19 to 21 अदगी आर्टिकल 356 357 355 163 164 167 सिगी आर्टिकल पुनमक से अखोदा नमथाक तौरगा चाही अनी से सानरगा ड्रामा तौरगा थंबिरंबसे मसी मसी मसीदगी हेना ngappa party se leite aduga assembly pham se yadadana kiraga cheliba party se masina leibak nungsiba saraga wa ngang badasu prajana taningamoi haibase ai sumain thamjage okay yam nungai se